Arambai News Guwahati da Mithilongi Pau Tabiriba Singbu Ihan Hanbu Maktada Chingangbam Suzitrani na Kurumjari Hosing Asigi Samlappa Mariba Pau Sing Lobirase Barak Tampakta Wildlife Sanctuary Ani Suragane Assamgi Governor Professor Jagdish Mukhina Ani Suba Wildlife Sanctuary Barak Tampakta Hangdokpagi Ayaba Pikre Barak Bubon Wildlife Sanctuary asi Barak Turel amadi Sonai Turel anigi marakta lam square kilometer chahumga kunna konba lamda sandokadabane Panbayai Punna Assamda Wildlife Sanctuary Hosik Taranipan Lairibane All Assam Manipuri Youth Association Amiana Handak Barak Tampaki Isingi Chawna Sokiba Mafamsingda Achathak Yenbagi Tha ama Chupna Chatharakpa Khongjang ngasi Loisille Haina South Barak Hall Binakandi Kasarda Pangthokiba Paugi Mifam amada Chief Advisor Kundal Khetrimayum Amiana Sinduna Pangthokre Barak Tampaki oina Khungang Humbudra Manipurgi CM N Birena Pirakpa Relief ki Potlam Singh Amiyagi Kuthangda Yenba ngasi Loishin Le Haina Kundalna Fongdoraki. Ngasigi Paugi Mipamaduda Sunita Konthauzam President Women Action Coordination Committee Amiyagi Acting President Laishram Ravi Amadi Working General Secretary Nongpok Nganba Loinana Field Commander Rajesh Hodam Amadi Deputy Commander Apu Maitei Amadi Atei Khongbu Singbusu Kundalna Ikai Khomnaba Utki. Handak Bhopal the Pangthokiba Under 19 Junior National Futsal Championship ta Champion Oirakraba Sanaroising Taramna Upagi Thoram Ama Ngangom Mandop Tolen Khunda ngasi Pangthokibaga Loyana Rally Amasu Pulertol Bypass tagi Tolen Khun Phauba Chatki Thoram asida President oina Moirangthem Brajagovin aduga Chief Guest oina Lakipurgi MLA Kausik Raina Saruk Yakibaga Loyana Association Asigi Advisor Oriba Irom Goramani Amadi Oinam Biramani Amadi Atai Pham Paribasing Habdi Ngangom Basanta KN Chan S Komlakanta RK Gopal Sana Subankar Singh Ingen Singh Mani Mohan Singh Ngangom Niranjan Jadumani Sharma Amadi Asangbam Gaurpal Su Sarukyaki Aroibada Major Furit Saba Manidona Vote of Thanks PK Panbayabadi Lakipurgi MLA Kausik Raina Futsal Ground Development Kidamak Lupalak Kunmanga Sanction Tobiraki Haina Assam Futsal Association gi Secretary Oriba Ngangom Brazaki Shona Kanghalakle Hauzik Manipuri Pauda Laimarol Khorzai Kol Laikol Nasinduna Leptana Chatharakpa Saknai Rabi Aibi Maharaj Kumari Binodini gi Chama Suba Mapok Numit ki Saruk Amoina ngasi JN Dance Academy Imphal gi Hall da Pangthokiba Thoram amada Dr. Salam Santibalana Iba Phongdoklon Haina Ming Thonba Lairik ama Phongkre Palem Pantho Cultural Trust Langjing Achobana sponsor tawduna pangthokiba ngasi thoram asida Professor Nahakpam Aruna Dean of Humanities MU na athoiba mithung Leikolgi President Khetrimayum Subadani amadi Trust ki President Buddha Chingtham anina thoram mapuoina saruk yakhi Thoram asida Society Theatre gi Director Kangabam Tombana Film amadi Theatre gi lamda aina loina tina jahoba Maharaj Kumari Binodini haiba hiramda wangangki Thoram gi manungchana Saknarabi Aibi Chongtham Subadani na Saidin mapuoiduna Sairing Saidinabagi Thoram amasu pangthoki Thoram gi nungioiba Warol Leikol gi Secretary Dr. Wahingbam Kumari na thamki Saruk Yakibasingna Imasigi photo da haikat lekat tamduna ikai khumnaba utki Manipurda Lopam Chada Humbudra Romda Ikangi Awaba Mayoknare Lupa Krorkya Changna Sakiba Dam Sing Nasidi Kankatang Oiduna Taduna Leire Hairi Legagna Tumatamda Miyeng Changbiduna Lomi Singi Awaba Kokhan Biu Haina Manipur Lomi Lup na Irabot Babanda Pangthokiba Paugi Mipam Amada President N Singhajit na Wakalakli Maldives ki Mafusi Island da Pangthokiba Yankai Mari Suba Asian Bodybuilding and Physics Sport Championship ta Manipur gi Ukhrul District tagi Nupimacha Ani Habdi Solimla Jazo Amadi Solan Jazo na India gi Mahut Sinduna Saruk Yaki Amadi top spot Lobangam Lakre Solimla Jazona Chakthok Chaningai Oina silver medal Pangki Aduga Solan Jazona event asida 4th position Lauraki
Solimla Jazo Kasom Kulendagine Aduga Solan Jazona Leishi Kundagine Nupimacha Animak Ukruldagi class 12 Loshin Krabane Makoy Animak Maming Leraba bodybuilder Amadi international medalist L. Robert Mitena train Tobane Jiribamgi travel singna handak han boyna travel community dagi Draupadi Murmuna India gi president oirakpasida harau nungai ba phongdokhibaga loyana ahaw athum yenduna miyam punna chaminakre loyana Prime Minister Narendra Modi amadi Amit Shah na chingbagi mafam dasu K Sarath Kumar Singh General Secretary BJP Manipur Pradesh na thagat ba phongdokhi Travel community amadagi president oirakpagidamak ngasi travel singna harau nungai ba phongdokpasida K Sarath Kumar su Sarukiyaki Jiribam Police Station na Yugi Mayokta Changshilakpa Khongjang Makhacha Tharaduna KSH Ravi Kumar Singh SP gi Mideng Makhada S Gaurachan Singh DSP Jiribam na Luchingba team amana Lungreijang Kalinagar gi Manung amadi akoibada search operation chathaduna yu sing da sinaba fermented rice amadi hamaina chingba phagat pangamkhre Meghalaya gi BJP gi Vice President Amadi Turagi MDC Bernard Marakna sex racket tagi nanthokpa ngamlabagi matung video ama thadorakladuna mangonda sikhiba maral punamak yumpham yaudabani hairakre case asida Meghalaya gi CM Amadi NPP gi President Conrad Sangma gi khujil tharang yawi hainasu mahakna achoba maral sirakre Awang Nopokta lariba LPG gas cylinder gi manufacturing unit taret hayengdagi matam kaktana thingjilagani haina Northeast Pek LPG Transport Association na lauthokre IOCL na thadokhiba tender adugi mayokta association asina waripasi laukhibane panbayai thingadoriba taret asigi manungda baraktam pakki oina Silchar amadi Manipur gi oina Sekmai gi unit sing yaure Northeast Women's Football League ta Sikkim na runners up aduga Manipur na champion oikre Sai Sports Complex Imphal da final match sanakhi league round da Sikkim na match taret sanakhibada mangana maipakhi anina draw chatuna point 13 phangkhe Nakalamarom da Manipur na point 18 phangduna makokta leikhe Haukiba pung kunmari asida Assam da COVID ki anuba positive case chatret ka kuntra taruk phangkhre Mizoram da chamaga kun Manipur da marfutara phangkhe miyoi ama laikhide aduga punbagi oina India da COVID ki anuba case lising kun ga chani ga humbudra mapan phangkhi miyoi kuntra taruk COVID number moiduna laikhide India da monkeypox ki kiningai oirakle Kerala da case ahum phangkhrabagi matung Delhi da su case ama ngasi phangkhre mahagasi monkeypox ki layong ulakpadagi numit humni muki mamangda Maulana Azad Medical College Hospital da admit tawkhibane khana ningai oirakliba sina Kerala da phangkiba casing adudi mapan lebak singdagi lakhiba miyoi ngaktane adubu ngasi India gi konung sahar New Delhi da phangliba case asidi mapan lebak da chatlubagi travel history amata leitaba chahi 13 suraba miyoi amane Hauzik Pawada testing lab taratruk linkhatkibaga loyana international passenger sing screening tawnanaba kendra lengakna khanghankhre Inglising amaga chamapan yankhai gi matamda Africa da ihan hana phangkiba monkeypox ki case ase malem gi oinasu yamnamak kiningai oirakle malem gi leibak humbudra mari da punna monkeypox ki case phangliba se hauzik phawda lising 13 ka chanipan gi mathaktane aduga laina asidagi leikhidabana miyoi manga sukhre Hauzik oirakliba phibam asi extraordinary phibam ni haraduna World Health Organization WHO nasu masigi matangda highest alert lauthokladuna global health emergency lauthokre Hauzik thengna phangba paw amagi matungina ngasi Telangana da su monkeypox ni chingnaba case ama phangkhre chahi 35 suraba miyoi asi Kuwait tagi handakta halakpane asumna punna India da hauzik phawda monkeypox ki case manga phangkhre ahumna Kerala dagini aduga Delhi amadi Telangana dagi amamamne India gi Olympic gold medalist Neeraj Chopra na silver medal phangkhre defending champion Grenada gi Anderson Peters na last attempt ta marfutara dasmik manga mari meter langkhi Neeraj na langkhibana marfunipan dasmik ama ahum meter ne adubu sanglaba chahi 18 gi matungda World Athletic
ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯃꯦꯗꯜ ꯐꯪꯕ ꯉꯝꯕ ꯑꯅꯤꯁꯨꯕ ꯏꯟꯗꯤꯌꯟ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯁꯦꯝꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯑꯦꯊꯂꯤꯠ ꯑꯟꯖꯨ ꯕꯣꯕꯤ ꯖꯣꯔꯖꯅ ꯏꯪ 2003ꯗ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯇꯤꯑꯦꯝꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯄꯥꯔꯊ ꯆꯦꯇꯔꯖꯤꯒꯤ ꯃꯌꯨꯝꯗ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯍꯥꯛꯅ ꯑꯣꯖꯥ ꯍꯥꯞꯄꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯡ 16 ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯄꯔꯦꯁ ꯑꯙꯤꯀꯥꯔꯤ, ꯑꯦꯝꯑꯦꯜꯑꯦ ꯃꯥꯅꯤꯛ ꯚꯠꯇꯆꯥꯔ꯭ꯌ, OSG ꯑꯦꯖꯨꯀꯦꯁꯟ ꯕꯣꯔꯗꯀꯤ ꯃꯇꯝ ꯑꯗꯨꯒꯤ ꯆꯦꯌꯔꯃꯦꯟꯒꯤ ꯃꯌꯨꯝꯗꯁꯨ ꯔꯦꯗ ꯇꯧꯈꯤ꯫ ꯄꯟꯕ ꯌꯥꯕ ꯑꯃꯅ ꯃꯤꯅꯤꯁꯇꯔ ꯆꯦꯇꯔꯖꯤꯒꯤ ꯌꯥꯝꯅꯃꯛ ꯅꯛꯁꯤꯟꯅꯕ ꯑꯔꯄꯤꯇꯥ ꯆꯦꯇꯔꯖꯤꯒꯤ ꯃꯌꯨꯝꯗꯁꯨ ꯏꯗꯤꯅ ꯔꯦꯗ ꯇꯧꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯀꯦꯁ ꯑꯣꯏꯅ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜ 19ꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯑꯔꯄꯤꯇꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯁꯤꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯐꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯏꯗꯤꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯤ꯫ ꯏꯗꯤꯅ ꯕꯦꯡꯀꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯀꯧꯗꯨꯅ ꯁꯦꯜ ꯊꯤꯅꯅꯕ ꯃꯦꯁꯤꯟꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯊꯤꯈꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯏꯗꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯖꯅꯔꯤꯕ ꯃꯤꯅꯤꯁꯇꯔ ꯄꯥꯔꯊ ꯆꯦꯇꯔꯖꯤ ꯑꯁꯤ ꯑꯥꯔꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯊꯣꯔꯛꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯔꯊ ꯆꯦꯇꯔꯖꯤꯅ ꯏꯗꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯐꯖꯗꯕ ꯋꯥꯍꯩꯅ ꯆꯩ ꯉꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒꯤ ꯔꯥꯏꯠ ꯐꯥꯎꯕ ꯊꯤꯡꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ IMFꯀ ꯗꯤꯜ ꯑꯃ ꯇꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯔꯣꯏꯕ ꯑꯥꯁꯥꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯝꯔꯥꯟ ꯈꯥꯟꯅꯗꯤ ꯄꯥꯀꯤꯁꯇꯥꯟꯗ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯐꯤꯚꯝ ꯑꯣꯏꯔꯛꯀꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯔꯤꯐ ꯖꯔꯗꯥꯔꯤ ꯃꯥꯐꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟ ꯂꯨꯠ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯑꯆꯧꯕ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯤꯖꯤꯅꯦꯁ ꯂꯤꯗꯔꯁꯤꯡꯅꯁꯨ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ಶ್ರೀಲಂಕಾ ಕ್ಯಾಬಿನೆಟ್ನ ಮಹೌಸಾಗಿ ಪುನ್ಸಿದ ಅಮುಕ್ ಹಲಕ್ನಬ ಕುಪ್ನ ಖನಖಿಬಗ ಲೋಯ್ನನ ಮಿಯಾಮ್ ಸಂವಿಧಾನ ꯉꯥꯛꯅ ꯆꯠꯅꯕꯒꯤ ಸೆಕ್ಯೂರಿಟಿ ಫೋರ್ಸ್ತ ಪವರ್ ಸಿನಖ್ರೆ ಗವರ್ಮೆಂಟ್ ಇನ್ಸ್ಟಿಟ್ಯೂಷನ್ಸಿಂಗ್ ಮಹೌಸಾಗಿ ಫಿಬಮ್ದ ಪುರಕ್ನಬಸು ಹೊಟ್ನರಗನಿ ಲೋಯ್ದನ ಪ್ರೆಸಿಡೆಂಟ್ಕಿ ಆಫೀಸ್ಸು ಯಾಮ್ನ ಥೂನಮಕ್ ಅಮುಕ್ ಹಾಂಗ್ದೋಕ್ಲಗನಿ ಹಾಯ್ರಿ ಮರಗ ಅಸಿದ ಯಾಮ್ನಮಕ್ ನುಂಗಾಯ್ತಬ ಪಾವ ಅಮ ꯑꯣꯏꯅ ಶ್ರೀಲಂಕಾꯒꯤ ꯍꯥꯟꯅꯒꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯣꯏ ꯁꯨꯔꯖ ꯔꯟꯗꯤꯞ ꯑꯃꯗꯤ ꯆꯤꯟꯊꯥꯀꯥ ꯖꯩꯁꯤꯡꯒꯦ ꯉꯁꯤꯗꯤ ꯃꯦꯜꯕꯣꯔꯟ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯕꯁ ꯊꯧꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯖꯤꯝꯕꯥꯕ꯭ꯋꯦꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯀꯦꯇꯔ ꯋꯥꯗꯤꯡꯇꯟ ꯃꯥꯌꯦꯡꯒꯥꯁꯨꯅꯤ ꯃꯥꯌꯦꯡꯒꯥꯁꯨ ꯁꯍꯔ ꯑꯁꯤꯃꯛꯇꯗ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ ꯆꯦꯟꯅꯥꯏ ꯁꯨꯄꯔ ꯀꯤꯡꯁꯀꯤ ꯑꯣꯞ ꯁ꯭ꯄꯤꯅꯔ ꯔꯟꯗꯤꯞꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ಶ್ರೀಲಂಕಾꯒꯤ ꯑꯣꯏꯅ ꯇꯦꯁ 12 ODI 38 ꯑꯃꯗꯤ T20 8 ꯁꯥꯟꯅꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ कामरूप मेट्रोगी DC ऑफिस हाना पान बाजारगी कसारीदा लैरंबा अदु सरसिगी हेंग्राबारीदा होंदोक्रे गुवाहाटी पुलिसना लुपा क्रोर कुनगी ओइगदबा बैन तौख्रबा टैबलेट लाख अमा मुक सीज तौखिबगा लोइदना मणिपुरदगी लेफ्टिनेंट सिंह हौकिप कौबा मणिपुर पुलिस कांस्टेबल अमदि थाउखुगिंग हौकिप कौबा मियोय अनि फागतपा ngamkhre होजाइदा मणिपुरी सिंगी चौथोकचनिंगाई ओइना PNB कुमोरा काता ब्रांच न्यू मार्केट होजाइगी मायोकनबदा सारिबा गीता मंदिर इमोइनु मार्केट लाक्लिबा ऑगस्ट 12 गी अयुकी पुंग 9 मखाइदा संगारगनी असम लेंगा की प्रिंसिपल सेक्रेटरी सीनियर IS ऑफिसर राजेश प्रसाद ngasi पोस्ट कोविड कॉम्प्लिकेशंस नंबर मोइदुना गुवाहाटी गी हॉस्पिटल अमदा लैखिद्रे महाक मसागी चही 82 सुख्रे अरुणाचल प्रदेश की चाइनागा ताइनबा मफमदा लंबी सेंबगी थबकता यावबा सिनमी 18 थीबा फंगदना लैरकपा दु निपानदी हिंगना रेस्क्यू तौबा ngamkhre हौजिकसु थीहुंबगी खोंजंग लेप्तना चथरे तुपुलगी चिंगनिंखाइबगी थौदोक्ता लैखिदबा मियोय अनिगी हकचांग असि फंखरे हकचांग अनि असि चुंथु गोंदाइमै अमदि माकी पिकलिबी मचानुपी जियान गोंदाइमै गिने पनबयाई रेस्क्यू अमदि सर्च ऑपरेशन नुमित हुमनी ममांगददी लोइसिनख्रबने आकाश एयरना अगरतलादगी गुवाहाटी अमदि बेंगलुरु फ्लाइट ऑपरेशन ऑगस्ट नत्रगा सेप्टेंबर की अहानब चयोलदगी हौरबा याना लैरी तेलंगाना की गवर्नर सिनफमदा डॉक्टर अमसु ओइरिबी
Tamilisai Soundarya Rajanna ngarang Delhi dagi Hyderabad tamna pairakpa Indigo Airlines ta khanghoduna masang ngamlaktaba miyoy amagi mapunsi kanba ngamkhre. Miyoy asi ADGP ranki IPS officer Kripanan Tripathi Pujela oiramki. Jammu Kashmir Cricket Association money laundering case ta hanagi CM Farooq Abdullah Srinagar court na kaukhalakre. President-elect Draupadi Murmu hayeng July 15 gi ayuki pung 10:15 muktabada Parliament ki Central Hall da India gi President oina nauna wasak lauragani. Nagpur gi tin Ezer Vedanta Diokate chahi 15 na online coding contest saruk yaduna mai paglakibadana dana US ki farm amada lupa lakh 13 gi salary package yawba dream job amasu phangkhre. Adubu laibak thibade Vedanta gi chahi 15 khaktani angang oimali haiba khanglakpadagi farmasina offer asi mangondagi withdraw tawkhre. English ningthina ngangbang ngamnabagi damak Delhi laingakna spoken English ki course ama launch tawkhre. Chahi 19 dagina 35 fawbagi marakta laiba miyoisingna lupa 550 piraga program asida yawba yagani hairi. Tobutabu course asi mapung pharaba matung senpham asi amuk handokani haire. Ukraine amsung Russia gi marakta mahei marong pithok pisingi yanaba ama purakhrabagi nongma matung Russia na Odessa da missile attack tawrakhi haina Ukraine na pendaba phongdorakre. Iran na sabotage amasung terrorist operation gi lalong sinbani chingnaba Israeli spy network ama thugaikre. Greece ki Lesbon Island gi vacational resort amada lanmai chakpa horakpadagi miyoi chakaya thawai hingnanaba kochen chenakre. California gi governor nasu lanmai chakpa hengalakpadagi mafam kharada emergency laukthokre. Miyoi lising kaya lanmai chaklakpadagi Yosemite National Park thadoktuna kochen chenakhe. China na leibaga sigi permanent space station da anisuba space module ngasi launch tawkre. Israeli lanmising na West Bank ta Red Palestinian gunmen ani hatkre. Gunmen hatkibagi mayokta Nablus ta miyamgi protest chathaki adubu Israel nadi terrorist singi mayum changduna abangata thogalu attack taw habagi order defense force ta piduna thamle. Macauda matam kuirabagi matung casino sing amuk hangdokre. Casino sing asi chada yang kei staff capacity da hangdokadabane. Panbayai Macauda casino na tangjariba si tourist singi mathaktane. Moscow da angang amakhaka robot ka chess sanaringai robot na angang asigi khusa thudekre. Amade Bangladesh na geographical indicator GI tech phanglaba Ilisa hena puthoknabagi thorang paikhatpa hokre. Ngasigi na Arambai News Guwahati da maitilon gi pau sandok chaba matang ase loisinjabaga loinana tabiriba singbo amukaso hanna kurumjari.